Welcome to Loushing Chaphu YouTube channel. Mayam the Loushing over our content kara kudol tamsage Mayam content asibu nuwaibirabadi like, share, subscribe also feedback comment drop tawbiram. Mayam matamaganda video se haunab dorse. Ahanba si tha haibadi the mungi matang da nuwaigdawa point tara ka khangalaga hana ninesi countdown when tosi horse dudi matamaganda video. Thaso Prithvi the Jwar Hariba Sigumna Chapmana Hai, Adubu Thada Hariba Jwarasi Moon Quakes Haraga Kangai, Masi scientists in the Tizin the art Haibadi Prithvi gravitational force in the Ton Bani Haidi. Talebak the Chaluba astronaut in the seismograph Haibadi Jwar Haba on of Kulai as he season at the Ying with the Talebak the kilometer Kurgin Banunda, Moon Quake as he to Machine Maramorga, Tagile Maida Creek Jaba, Amadi Kango the Lemainam Tai, Haina Haidi. Thasi mayam na khanari ai samaksu khali madudi thasi matum tai perfect round way haina adubu thasi yerum natraga nimbu haina khanari ba hai asigi shape boy masi earth ki gravitational force asina matam sangna chingsin bidagi thon bani haina scientists sing na claim tawri giant impact theory na hairi thasi matam amada prithvi gi masama oirami ngasi dagi jahi billion 4.5 muki mamangda prithvi na angang oiringai haibadi young oiringai asteroid ama natraga graha macha amaga thengchinaduna madudagi tholakpa akaiba machet mayamduna punduna semkiba oiramgani haina thajanali nangna hojik layu from do yamna sai natraga yamna ingi khallagadi thalebak ta try mtang toksira atmosphere shell leitabna maram oiraga tha sigi nimit ki mangal phangba maikaidana 260 degree Fahrenheit mayam 212 degree Fahrenheit tani ising saurisi aduga nimit ki mangal phangdawa maikaidana -387 Fahrenheit mayam ising dagi ice on basi 32 degree Fahrenheit tani thalebak asi mayam nuai dong manbra natraga nuai do manbra habdu comment ta haibiram Aikoigi tha si graha mayam sigi masagi lejeriba natural satellite marktadi aikoigi tha thabung ton sina chawbuda manga subda lei akoiba 3475 km oiriba tha sei Jupiter amasung Saturn graha da leiriba tha adudagi di pick leven Hojik phawda sumna tangi mioi trying to ikak thalebak ta khong tawam di chatpo oiri ahanbada Neil Armstrong 1969 da Apollo 11 mission hairiba sita aduga 1972 da Jin Cernan hairiba mioi asina Apollo 17 mission asidani siki makhata ba hojik phawba thalebak ta khong tawagi marik chumba paw leitri yamna nuai ba haigatra khangning mapon ba haigatra thalebak ta khongda ruba mioi trying to mak USA haibadi America dagi ni haina hairi 1950s ki matamdani America na nuclear bomb ma thalebak ta fumlaga pokayana ba khanaki masi cold war ama thoklingai project amagi makhada America asi akana thau udnaba tawkhiba thorangni haina hairi project adugi maming a study of lunar research flight or project A119 haina hojik su khangnari matamduda space race haibadi shundrangi lamjel yamna chawkhatpa oidabana maram oiraga mai pakpadi pakite adubu kariumba mai paklamlaba ai nang makoi amta lerumda su yai tha sigi mamai aikoina uribasi masi adumak prithvi da onsilaga prithvi ga punna ominai thagi mamai da uriba thaibong pambi gi mami natraga thebagi mami ni hainari basi karimta na temasi volcanic maria harga khangnariba asigi achauba apakpa mami amadi akutpa macha mayam dubuni nuksit ki kuyom haibadi atmosphere thalebak ta leite masina haibadi Thaleba asi cosmic rays, solar wind, amadi meteorites sing yam line tasilli atmosphere leitabana maram oiraga kariuma makhol amata taba fangloi atiya so amuwa amambana tana ubu fangloi sangbanaraba atiya haibadu thalebak tadi oithoktabani haijabani Prithvi dagi tha asi asum lapthoki adom thajabra masi asengmani tha asi prithvi dagi jahi kudingi 3.8 cm lapthoki masi 50 billion years mukti chathagi gani haina panari mayam thaubo fangi da pene ngoro